Mathang tarakpada huzek mamana yamna nungaina mamana kamaina angang yokibano adagi Aphabi Mama oirakpagi akoida advice fazaba mayamsu pibire mathang tarakpada akoigi 2001 Thagatchari da mamagi oina personal space da khwaidagi thagatningba tawbiman utningba mi ama nominate tauraga karigi taurino haibatu kitang akoida share tawbi Thagatchari si matangda aina thagatsaningba hairagadi aibu pokpi ima aina ngasi oiba phibambase aibu imana sempiraktra magi lamsingda magi paktak paujelgi makhada chalaktana mana sembiraktra laire haitabi ima ojaraga su man piba yaba afaba paktak kaya lapjing maira oidana ngasi si yaulapagi damak ima gi mfamda ai tawpimeng khangba utningi thagatsaningi ana aduna aina ima gi ningsingba oina su mana tawbirakpa mayamche wana mana honarakpa yamna sen thoktaba andegi tolop chaba thabak tawba nataba maranai thabak sujaraga de kaithen kabi ama oina khoibu si yawna yahulakpa se masigi ningsangbo oina aina su aigi lekaida hujik se adugumba BPL below poverty line da laiba yamna like su haiba tolop chaba mapa mama gi machadi nataba khara income low income group da laiba singse masida ima ningsangbo oina aina chahi khudingi ongkaina devi memorial award aina sengi mating pi adugo laikai gi han laman sing imagi amana ba chahi khatang senior citizen haitare chahi humdra gi mathak ta leiba han sing sita su aina moida adum kai khomna bo utpo aina chahi khudingi akoi maitai da di lamta gi thasi hai imagi mapok numisi masaida ai chahi khudingi pangthoktra lai asugumba pangthokhiba thauram mase masigi hawbasi jo aina aise Best Mother Award se 2011 da masigi award se aibu Ningol haina Ningol Khongchat lup haina tawba kangbu all Manipur gi pura kaino di haite moi gi do group ama nupi Ningol Khongchat lup hai aduna makoina kauraktana khabar da kaurakpa masigi matang dana amuk masi kam hai tawda aina masi yaukibano hai matang da hai phet tel tangna hairabada akoigi oja sana hampi haina akoigi oja DM college da su masu botany ni oirakpa GP da su pubirampa oja si yamna nungsi tasengna ai ibung ahansiga su classmate ni hai asugi matik phai oja si yamna chammi aduga yamna thongna lingchen leiba adugumba masu Manipur gi best mother han han ba ta khibani adu oja sina nongma mana khabar puraga lai sena mana koibu adum magi satri su oiba degi nuksina kano oina su masan manau masan oina su nuksina tawbiba dumaina tawraga tinajare adumana ai nang si khabar se sumai tawtar ama kaurini nang thawni na hayo jasina ai anda oja ai di oja kadai dai no da koi yamna laiba kano sta ai thajaroi dai kai sei dai na haiyeba ko e thada thajalu si sida hai singse haina khabar se mana pubi apani oja sina asugi matik mana khanbi basi ko mana akoi loina ra pasa mana nuksina amo mana nuksi jaruba ai kano to do khangbi ba hai tare ne aduna nang thajalu haidana madaida khabar se puraktana mai da madugi mayam mama moigi requirement haitare kaino singje khabar sida haibada akoigi macha sing phana sembada natana macha singki kaino ma haire ko macha kaya pokpa kaitoba degi maima puroiba adu adadu loina piro degi comment piba matamta nana social status ta kai kai tawi ka haina social work kai tauba laikai da samada kari tauba adu gi loina pio haina tauba mayam se dum loi happy ko tauba sing to maski jo ki live member roiba lions club jauba kang tournament gi yauba dei laikai dana ki ai je laikai gi sumaira pai bi du secretary oi adu gi secretary oi dana tauba de club ki sports ki kai and development committee the women welfare organization kaina khoi laikai gi oina dum semjaba yamna kaino de natre adu gi singsu loina mai gi secretary president singduna ai gi kaino ma dum ibiraga adu moina kaino to bonta angang semba ngakta nati aina
macha apaba semba sam leisibo haina ju khanli engonda ado ga tongan ba adu khakta nati haiba samaj ta contribute tawba society ta tawba sing do adu su loina pikhal o hai andagi comment pi ba su nang ki imungi nang husband na piba adagi mother in law na piba adagi nasa sing du na piba sa sing ta su akai ima je sumai tawre si tawre hai bedu haijen padi yadi ta na sengba do adu ki sing do adu pir adu mayam je loina zai adu hai ri sa sing du noi haining ba hai ro oina kaino tawdana tawraga adu ki mayam ji thagathi admaina adu maru ba ahambadi aidi khangti ga su aja sana hambi sinane admaina nang thawne thada mana sum nuksi biru ba haigadra mana su ai tawjari be sing do adum khangbadagi oja su yam habi oja adu yam madi masa sportsman ni ne kaino tawgi oja sina sum sona tamba haigadra ma laina ama khoi khitang kaino tawro bo ma ji cancer patient wara adu gi matung do marathon ka sendra tawgi adu gombo gi oja sigi angakpani magi 2011 gi September saida adu ki ningong khonchalu sina kauraga saida photo ka yaw ba moina sadebi ka pi ba kaino tawba se adumaina phanghi adu tawbadagi amuka hena aina adum imagi ningsang bagi kaino sisu zahi khudingi leptana huji pho ko laikai sidadi aina okay welfare organization maira pai bisina kano tawraga aina di adum sponsor tawraga ima ki smai tawtana tawri andagi laikai ki adagi thobdokpa mama adugumba akoi lairi haitabi tolo sada mama na macha phaba guest officer singa puthopa ngamba mama ka to so koi laikai te leibe sing do discuss award piba sugumba se aina encourage tawboina sima tawre best mother tara pagisima andagi mathangdana mamagi ima bu khangkat pire ko thagat pada ada mathangda akhoi gi Thagatchari sida akhoina level se amana personal space ta hana khangkat la le nima aduga mathangi level sina Manipur gi level da mi ama mama gi am close oina inspire tawgiba adu ama khangkat pira ga kari ki damakta ma se khangkat pirino haibado adum tangka share tawbi ado masida aibo aina haijaba taragati koi busu tambirakpa akai oja sanahambi ang masu botini no retire tawbudi DM College of Commerce tagi principal oina retire tawki koi satre oinge te soja sina tambirakpa adagi oja oi matam samu punno oiminarakpa adugumba oja ni yamna chamba aduga thongna lingchendi yam leiba maki mato khoina tamba ngamoi mahakti khongna satpase singja mai thongam le kai se mayumni DM College je khongna dum chatli adum yamna sports person ni maje adum veteran players se adum goal ka ya lau kharbani waja se adu isam ti samba adun ma akoi busu yamna nungsina tawbi lamjik lamtak pi re aduga oi yamna ninghanna ba leite thabak tawbu se masada yam self confidence le magi wari emaka magi operation si kaino si tawbu matamda jeki tumor kaino gi sigi colon gi se taw matamda man wari liki adu operation changam daida ima doctor sing hai ki brane ka sukki biru nu hai e bungo ima kaim ta ki te isorna tambani ai kaim ta masida ki te hai da man wakhanji yamna komna ne yamna laina khando khoi pangwa do wasan ba kaisukna tabda tawbu adugumba ki yamna positive oiba asamna waraba situation da mana kaimta ai kaim wade thokada badu dum thokani thoksanu kaina mai yam positively oina maina atawi adum yam tamjaningai oiba oja se yam nungsiba aduna masu macha jingkai sing mayam no tawduna adum macha jing loina phai oja ke su aduga akoi da su yamna mana haiba wari sing se yamna lamjing maira oiba haigadra yam inspiring oiba adu topa adugumba dagi aina asigi award ka phangi koki bahagi aina pangi bado ai mana kano tawbi raktan ne khabar du por aga tawbi badagi odi mayam yamna encourage tawbi bado an adani man adugumba an hanjakti ai salamdai su unaraktre sahi khudingi su akagi 5 September se Teachers Day na he observe tawidana Dr. Hakisnan gi mapong numisida adun aina akoi wajagi Teachers Day gi se he kano ma pan thlai hibra kano tawbitana ano tawi adu kaigumba khara ina ngamjeba khara katlaga oja si khuromba dum chatli oja si yam nungsi
hangti adum oja hoina nungsi adagi ima dongna isi dongna kari haini ai well wisher am hoina adum yam nungsi aduna thumba ande hojikti yamna masagi anabadu kaimta kaino tongtana hoji adugi magi operation si tawkhra matungda ma marathon chele mani sin ado mayam na di macha te tawro nu kai khambado ai thawai thaju phil da thani hai sini adu warsu man doctor gi checkup ka pudi tawgi hai yani yaroi se adu isu magi thona lingjen do yaudradi yaroi natra aduna oja si adum aina sijaba pamjaba Manipur gi level da koi ki mamana oja sana hanbi mingoina panjarabada si Manipur gi level da ngasi gi Thagatchari show sida nominate mamana tawpira pasi yam nongai aina su personally di unadri aduga ai una nabagi damakta ai ningjari haibata ko akoi imagi su oja oire tan oja sanan bi se aduga isana khoi gi first season da jahi manga gi mamangda akoina cancer survivor ama oina smaina marathon ga chelaga international chatpagi maramda akoi wari sabidana koi gi show da su yaubi da je koi face to face ta uraga ai am tangdi ai akoi magina oja oi biba da gi mamana sungasi akoi gi Manipur gi level da Thagatchari gi show da su thagat pira do ai isana tangdi unajagi aina ningjari ado mathang tarakpada akoi gi third level da na akoina global li ko global level da kana na inspiration pibiba adugumba ama nominate to bina bagini sinjara angosa sigi matang dana ai kimu aina pamjaba hai tare ko si seita sai seba organization nei si hokdok piramba si seita sai baba aina seita sai baba aina khangnaba adugumba Andhra Pradesh ki Anantapur district ta Prasanti Nilayamda Leima baba no seita sai seba organization na all over the world ni si magi organization ji loin laikre bagi adugumba organization se masi gi akoina magi lamjing lakta hai tare andagi organization ji gi tawriba thabak thauram thaudang mayam bhagavan akoina bhagavan aina haijare khoi gi ti sorne khandana adugumba sigi magi lamjing lakta ki makhada akoi chachari adumasi walgi ni tonganba masaida dharma ama tonganba nate si saita sai seba organization ji 1960 da si saita sai baba sina si organization ji hongdokhi bane ba masigi magi objective kai haigatra sidi kaino dani jat kusu dharma adugi khaiba kaimta leiti adum seba oriented ni aduga magi love all serve all help giver heart never hai mai punam pu nuksiba punam pu seba tawba mi gi thamoi sokwa tawdaba aduga magi objective si gi akoi oina akoi gi atma hai tare spiritual hai tare religious organization nate spiritual name koi isagi kaino spirit se khangna na ba hona jaba hai tare spiritual organization ni do masida base tawba mari lainai se akoi wing ahum khakta aruina wing ahum khakta tawi akoi seba haiba ma education haiba ma spiritual haiba ma sigi punam si seba ngakta ni adna seba tu sukaramba seba noida aduna selfless service ai isagi oijaba yaudaba seba adugumba seba oigadaba koina masigi organization se yauba se organization gi fee tingte paisa laudana mingchanbagi membership fee kaina kaimta leite masidi adum koi seba oriented spiritual organization ni ana man adum masigi aim and object haigadra sum gobansina haibibada dharma haipa se there is only one religion hai religion to karamba religion no hai da religion of love hai love hai ba si athoiba dharma ni hai ba and there is only one caste hai akoi jati se mi oi ba jati hai ba si khaktan the caste of humanity hai and there is only one language lon jo ama khaktani hai ba
language of heart hai bhagavan pipi bak saying ngakta ni ko adagi there is only one God isor ama khaktani he is omnipresent ma mafam sin ba thungna lei adu baina pibi sigi wakhalon sigi makhada adu gumba kaino sideida khallaga akoi sigi selfless service ni koina ada prasanti se seba ga chali singje mai state na laga ne laiba mafam du gi seba se seida paisa laudana paisa kaino tawdana kaimta tawbana ti akoi selfless service si akoina mi ama da seba tawbu se isor bu seba tawbu ni ko haiba wakhalon sida khallaga tawgodamni mi si isor ni haiba nang su isor ni awana sumaina mai interview lauba bingonda haiba lay nang su isor ni ai su isor ni adu nang di isor ni haiba je khangjadi hai ai di isor ki hoiba thabak tu noina adu tawdi haiba dugumba phaja phaja ba sing pakraba samudra gi ipa amagi irik amagi man yauba nate koina khanjariba adugumba gi phaja phaja ba sing sida khanjadana koin sum magi tising sing kai ji ku injaba hai tare adumaina tawba pamjaba amai toy aduga magi seba gi matam se seba ista kari kari tawge bu akogi medical game na singba medical service adagi atai atai kaino singda akogi village da yamna sotharaba village singde adopt tawdana ka koina mateng pangpiba adugumba seba selfless seba selfless service haisini akoi isagi ojoro habadi magi teaching adagi tawriba activity mayam duna mama da inspire tawbadugi maram duna hen changsalline ba mane tawi inspire tawi ado man haiba sum akoina jamna parubadi ngamde ko khara magi magazine ta koi bullet kai kara pado man adum ningsangi akoine kai ko taw matam ban hai nang na tawgadabana thawdu tawba nang phajana thawai yauna tawba ai heitre ne khangtre ne khallu nang ability do nang sakti tu di ai na pi ni nang availability oyu nang nasa do khitang matam kai thoga hono adoi ti ade akoina function na matawba matam da karai de paisa no khoi paisa phan ga khaina bo no tawba thamba na te ba sima tawjai da akhoi masen si en puthoga khaina ba maina tawwe ba ko aduga nangi thabak tu da sumna taw ado aina adum pini nangna khangdabdo aina takani haido ban haibu adumaina aina thawai yauna kai mama tawning na kamai taw kudage wana taw sunya madugi means amadi adum lai simadi akoi personal experience ni aduga habadi aigi wakhanda aina ningba ama yamna thamoi sengna ningba ama leiragadi adugi panthung thungbasi kamaina thungni to khanganu ningdang ningu thunggadabagi mayam du ti masana dum automatically lakani thamoi sengna nangi vision do adu ningba duneba maneba adum sidi gita da ju kaino da ju haidana nangi karma du taw phone hana thirunu haibdo adu bagaban ju haib nang result ki to makhallaga tawganu nang tawbam thopu to result to dum kani haibdo aigi personal experience ta ekta sana lupa oina matumoina pirakadong na tiko adum adagi moi all india ki akoi manipur da laamba koi gi kanu gi technology coordinator kaina laamme pomana somoina pibda sotom haiba naina ban baba gi tabak tawi torop su phangdi paisa ju phangdi matamda mangi ka haibdo adun thoina khallu nu nangna ne na thawai yauna thamoi sengna tawbado isorna ubibani aduna magi grace ti phangni haibako adu sumen khali monika imadati akoi adum ne kai gomba ma tawbada wan to se madu ki min sam hekta piya adu ai gi personal experience ni ko adu haisini paisa yam pai da kai no tawbudi nate ko koi paisa ju pai jati adu kona na badi kharaga ti adum pi haitare habidi wakhan sengna ngasagi aina mamagi take haibada take away di ngasagi faith se aina kai no maning ba amadu thamoi sengna ni ko thamoi sengna khallagadi adugi panthung si soina phangani nang adu phangaga kamai tawni khone adu khallunu chalu nangi adu da do mai matom da dum mai gi lakani haibane ba mani yam ngai aduna adagi ngasi ma isaga unadra sumaina khitang ai gi phongdong ning bakara phongdok phangjari ba je siju Bhagavan magi kripa ne ai khanje thamoi nungsida ate si khallu bu sunate kaino tawru sunate smaina tawraga tawruni haibjo khanti sagi manakta toina lakpa sungamdre lamna lam khibanina 2012 ta lamba da ki amunga si la isini mathang tabada su ade sai ki da su ang isa jing mayam handakti mi yam leiramme yam nungai
moina tawdana isangsina mama baba ina moina hek chak kodana pizza dana pitakdana tawdu mayam jam nungai handak amu hen hel as mathang lak padana amu ka nungai doine duna tek takai dana mama baba ga sunatum lakpi mama hoi lakpada khoina wali saba sajaba phangba khoi gi yam laiba phabani ade maru ena baba gi education gi batang dana education si dai dana education with human value haina hoji ka baba hai the end of education is character hai education gi aroi ba pathong di character ne lam chat sajat phajadra di kari oidoi no ba andana ado emen of character is kari no ina mo hang ade emen of character is na baba gi kaino da haibda kaino hai head heart hand nei ahum se synchronize manahan ba ai di khoina kai guma ma kok ta khalak pa je ai si tawni khan do ketang heart ta putharaga ma khoina jo haini na second thought lai yu kai dana adu gumba gi kaino ni kok ta ai sima tawge khalak ta amung hatang di khan dawai ba thamoi sta hanara kan da maduda akhoi gi matam ma thamo masi tawba yai ni yan the nai na khalla kan ta hand da sinawa ba hekta khalak ga thok taw ganu haiba sisu yam na phajaba body hands in a body mind and souls align oira kan da tabak ama tawbada mind taw ko katang na khalla kan da tawba na taba adai ko ki adagi thawai gi aduga action duga mani moi ahum se align tawra kan da tabak se taw aduni akoda 3 sai na hai ko head heart hand nei na head heart hand adwain to baga ban gi londa thanga ga lejarage yamna nungai re mama na ngasi akhoi gi 1001 Thagatchari gi program sida nungai sago na basu participant 20 subane dana akhoi gi goal oina Manipur gi damakta hambada akhoi na hudok saba program ni Manipur gi level da akhoi gi Manipur da haraga akhoi gi thagat pa recognition se tauraka su yamna phongtok kan de na khalle ada akoina sigi si encourage tauna bagi damakta akoina angang mayam ga pullaga su tawe toga mama na elder ma oina harau rauna ya birak pasi am ngai je the program gi 1001 Thagatchari si anauba akoi gi thank you card participant khuding makta ina thajarakani sida hairi se my deepest gratitude for participating in 1001 Thagatchari project. It takes only special people to initiate change. You have contributed in connecting and building the strength of our community by sharing your gratitude. Continue spreading the positivity. You are special. Thagatchari aina mama gi tamakta si bizari doga akoi gi Thagatchari program yaubi ba namakta aina si amamam thajarakani dagi amana akoi gi as part of this program akoina mayam da encourage tawrisi akoi gi nakna laiba circle da akoina express tawbase thank you haiba adagi Thagatchari haibasi iraga haiba natraga phongtok pase akoina yamna encourage tawjari aduga as part of this project akoina greeting card si yamna irakanda yamna thawai dagi tholakpa haitare ko adugumba words su taunana bagi damakta akoina greeting card product se akoigi finding the voice na semjabane the masi semjabasi su akoi greeting card si participants photographer artist mayam na contribute toraga semjaba photograph ni so anauba da si ki photo si akoi gi Ronald Meiteilon thabirakmani doga chini champra sa si su mama dai pizarage aduga akoi greeting card participant khuding makta piba sisu mama gi khudol nunga muk Thagatchari sa ozo adagi akoi gi greeting card se participant khuding makta piba sisu akoi gi program sida thaja biba haiba tare ko thaja biba mayam na contribute tawra kan da moina sponsor to biraga greeting card ki tawda khoi gi hana guest speaker oi bikhiba bimolata ning thaujamna khoi participant trauma gi sponsor to birakpani aduna yam Thagatchari aduna mayam na so khoi program si support to bina bagi damakta ning singsari mathang tarak pada mama na khoi program si su loisalakadore ada kari award pa haining ba kari lebiriba Saiki excellent isorama lifetime achievement award to ma yani mama na aduna sai organization ga mari leina na ahoy yani sai baba gi kaino sto organization sita yaujarak pada gi organization gi akoina kara an oirban hai tare mahila
कांगबुदसु कोई सिगे बाबा ऑर्गेनाइजेशन दसु महिला ग्रुप लेरी लेडीज डे काइना 19 खुदिंगी लेडीज डे ना हे पांगथोई बाबा सैत साई बाबा सु नुपी दा यामना इंपोर्टेंस पीबा माना नुपी फरकांदा समाज दु चौखत कदोरिबनी नते नुपा फते हाइब नते नुपी सिगे मेन कैनो से रोल से अदुना कैनो सिदा भगवान हाइबिगे women the pillar of the value based society women the torch bearer of nation kai sum londa je hai bi ba aduna sigi seida koi 2016 gi September kai no se ko world conference ni women's ki world conference prasanti ni layam sida to state khudengi the world gi loina tel ga to seida koi gi no mai gi state ta gi su अदुगुम्बा भगवान की थबक से थवाई यावपा कनो तौबा जिंग अदुगुम्बा जिंग दुम थागलु खोकलोइन अदुम हाइबदा अखोय की मणिपुर स्टेट तकिसु अनि खरा अहन सेनियर डिबोटी अखोय चेमा अहन अमा माजुक पतंग कोइने दगी कनो तौजरपा अमगा अदगी आई सामका सुमाइना अखोयना तौगिबे असिमेन स्टेट की ऑर्गेनाइजेशन की थबक तौरपा अदगी अतै स्टेट लेवल दा करी करी कनो तौगिबे लैबा का हाइबदुसु ngसाइगी अखोय मयामना कनो तौदा ए बेस्ट मदर अवार्ड फंगिबनी का हाइबा दगी ऑर्गेनाइजेशन दा इन तौबा अखोयगी लेडीज की मरक्तसु अदुगी कन्वीनर होइबा दो अखोयगी स्टेट की जु सैता साइ स्टेट ट्रस्ट हैना ट्रस्ट समजु सेमे अखोय ट्रस्ट की जु आइसे ट्रेजरर होय अंदगी सिगी ऑर्गेनाइजेशन की कनो तौरक मतम ते अखोयना खरजु हल होइरे थबक इंखांग सु खितंग पोथारबनी हेना कनो तौना यावो ngamba नै बाबाना स्टेट प्रेसिडेंट ओरबनी एनी फंक्शन दा कोई तौदा यादबा ना थोपा यादबा कनो तौदबा अदुगुम्बा हैरजु हैत्रसु मयाम की खितंग लमजिंग हाइबदु ओइबदौना अदुम लैबदो अदुगुम्बगी तौबे एनी फंक्शन दा तौबा खोपा मयाम लैबसिगी आइगी तौबे एक्टिविटी सिंग कनो सिंग दि प्रशांति दा सतपा kai ऑल इंडिया लेवल दा kaida all dia president ka Manipur da na ame khola me du gi lakpa da moina yamna pen ki bamna khoi gi sigi thinung gai nam Bisempur district ta lam ma leibudo thinung gai sida chu akhoi gi lam ma kha sigi je saita sai school leina India gi di saita sai school mayam state sing lei khreba akhoi Manipur di leiba ngam triba nauna toropani na adu school sigi sadam mafam am ta complex am ta di akhoi kaino tau sena akhoi nopi sing group ama semga ta sengna paisa khaina ba khona ba si yade ba bhagwan gi adu akhoi di sum family ki waina akhoi individual level da akhoi lanai tawjabane na kaino tor ga akhoi khitang akhoi khadana punjalaga kaino maru kombang ka tawra ga duga loina na akhoi thawai yaw kangbu sing sina paisa khaina ra ga hujiki lam je thinung ga isida lam ama laiba ko adu pari ani khare hen ba lam ni adu gi saida nupi sing in set tawdana ayam ba sa nupi sing na puthoi nupa te kharasu yawrakpati yawi lam dugi kaino tawbagi adu masigi kaino se 19 kaino sida 2016 saida akhoi ki all India presidency Manipur da la ame bok adu mana foundation stone ji let tawrame kaino tawbirame tata hunbirame adu mayam se akhoi nupi sing na tawba khopa de thawai yawba khopa tawba mayam puna maximoina su u kiba khangkiba hai tare ko adu moina su adum de akhoi state tagi su moina songkhan ga laga ai ka su khangti mayam sigi ladies gi akhoi mahila group gi kaino loi moina tawraga isema han siga ai ga ani se thagat piba anduda sigi se lifetime achievement award sina Bhagavan Mamani Soramai se aduna Isorama award for excellence aina moina trophy ama piba si sai akolan to hon gi da hang piba do adu maina tawi si Bhagavan tambani ai khangde 2016 da ne ba ma Isorama award for excellence ayam banang saigi school ama sana bagi initiative Manipur da lauba adu state ki function mayam tauba adagi ai gi tawko mayam moina thagap ta jogu Manipur state ki su best ma da ni ka habi to dum yarom gani atopana thagat pi bane ba ko adagi ai profile ka kara school si chauna adu isona tambane na khalle si pon mak kaim tangam bana te soda yam thaja jai isona adana aina cha jing noi mayam chu sodi ning bi sor ningu sorai se truth is god hai se ni asumba adum tau mayam gi aina sanu pa imo hoi da chu adum hai bani sor ningu adu noi any kai go khara naina tauriba expenditure to da ki khitang masi mayam gi sorai laita laira ba kana ma mating pang du isor gi
mateng pangbani adun isor ning ba ne isor oina pibado laitaba chara hemba ming da sei bhajan so ya ponte aduna laitaba chara hemba mi to ma da cheng piu phi laita mi do phi piu mangon da di madu isor ni hai ko adumaina tawi khangde yama ang sa jingna mu noi mathang noi sida laijaraga su aina Manipur gi kaute da na tawri si ham phai adu noi ayam na su hayang Manipur gi da kaiguma tawrong matam da noi su tawba ya ba handum mayang gi samaj gi oiba eno tawba da thawai yaur o mateng pang o imana ha pining ba pau gen si adu ni yam nungai su saga unadana smaina ketanga ai aning ba khar phongdok pa si su yam nungai mathang tarak pa da su dum mama gi activity event me am si mangon oina chauna dum tawbina ba gi da wishes pizari masi haraga akhoi gi ngasi gi Thagatchari shusi loisanjarage yengbiriba me am su dum tune in back again duga akhoi gi greeting card anubada amuka su hanna share tawjari anubani masi chini champra yamna phajaba picture si Ronald Meiteilon akhoi gi show gi damakta contribute tawbirakani aduga photographer atai ma'am so akoina invite tawjari akoigi greeting card series sida contribute tawraga participate tawrakanda sida akoina ma'am na thawai dagi thamoi dagi tholakpa expression se iraga akoigi community se closer purak nabagi damakta thank you very much for watching Thagatchari isabu ai